Mayamba Kurumjari, Adam Yangpiribasi, Impact Talk to Manipurni, I Pinky Okram, Ngasi, Koino Unazakadoribasi, Trija Kerry Bexki, Proprietor, Laishram Ongbi Manitombi Devigani, Mahako Nabakitanjala Zage, Ahan Bamaktuba, Ozabutaram Nokcheri. Ozahan but the Hangzing was like introduction, Machama Hypetari, Ipamna Kadaido or E, Mamaba, Aduga, Ipuroiba, Ichana Kayano, Kadaida, School Tama E, Hypaki Matanga, Delapna Hybio. I judging a one like the popani. I see now quite Tareni, Nupa Manga, Nupi Manga, Nupa Nini. I know Marie Subani. I Imagi, Ipagi Mina, like Hidreko, you now can her sing or Duga, Imagi Mina, you now won't be Gulam Sudebi. I see Kara judging Karam, the Ombani, go at the Aigi Ipuri Mina, Laishram Ramkumar. I saw Humni. Amana huji Lupama, Nupi ani, Nupi Yamasi Lakidre, accident da go, Aduaina Huji Diana business. I get Tamokpa like Digo Yanham, but the LP and Akogi Leka, do Tame Matang, the Kogi Lilongal High School and Tame Matang, they get some upgrade Opanam and Pupules da. The GP the Mutamaga Kogi court and Bagi Tarriers, the Uncoles the movies and Rocheleco, the mind of the Nagi BS Science Pautam Zare. Aduga Osana Trija Kerry Bex Hirese, Masiki Matang, the Hypotari Masicarino, Hybedo, Maduki Matang the Sum. Trija Kerry Bex Aina, Sigi Bexiana Sagin, Kalapa, the Isan be like Hitabadugi Magi, my ming ama hap. Malora Ton Maneva, Ahambada means in some paper bag Tolameduma, Hitamatung, the Trija Kerry Big and Tone given. Ado Aquina Atopa Manipurda, Tawayaba, Tabaki, Mayama option the Mayamale, Adubu Atopa Tabakanda Vida, Kerry Bex's Hage, Hibaki Wakana Makala Ise, Masi Karamba Wakalon the Lap the Gino. Yamnungai and get to hang bedo. I know ye see Savas and the plastics any Harakumay festival topomatum, the plastics any Lampacta, Koi roadside, the Yam Taba, Aduga in Mapam, Koi Makaram, the Kahindan is a Taruba, Salumatum, the plastics Ladam Dabaqua, and do it that when plastic Patabas, Mayan, Loik Hangarabaniqua, Aduna Adugi, Kitang Pagadra, having on the Wakalamas from Lakiba, the Yamusumo, has been posting up at the Musum Urapa. Adudagi the Asiam to in a Kanba or Kibaidara, AMC, Adudia Koi Masiam, to in Sinabazaki in Zana Pima Samus to in a labor ports in a hair labor. Adugi Saiba, Mayansika, Manica in Hotsinyagi have the CSA covered Krasharam Yumda. Aduzazumina de Kezi the Poro had so a Satpangam there, Dumyum the Duntamzamba. Adakoi meets in Labizala CS Habage, Adinu piecing the Zuina. Koinu piecing say, Kogi Maggie husbands in office Sakraga, and be school Sakraga, Hambo Matams, the Kraga Saraga, the Zuko, Maggie cross Kitang Zuizaba, the man to Kanba, Adugi Pagada in the Mesin Labra and a young Matamda, all round Yum the Queen of Kragas Habadi, Manipur Parks and season of Badinga Muidanago. Adugi Kalaga in Mesin Labra and Tiumta Ladam Baneva, Adu mind of the Nina CSA, Yamno Aitava Adudagi. CSO in a Sagi and a tea. Aduga Ozana Garamba Jahidaki, a Masiki business Hodopire Habade, Yumban who see the Kong Tanzela, Matunda, business ama Horopase, Yumgi Mina Habitarico, husband lady, Atopa Yumgi, Muising the Su, Masidi Pay, Habagi, Ozana Putoriba Wakalon, say Masimanipur the Kanagani, a quick miam the Kanagani and support to Bigi Brana Traga, as my am the Pangan Banga Moida, Karam Naquina Kutnaloina Max Haraga, Sugyama Miam, see the Pangan, do you know Hibagi like later or some negative way behind Tareko, Dugumba, come and be beat up by our Manitogi journeys, Horopa Matanda. Journey 2013 June the registered Togose, Mamang the Buti Kalagaso. At the Sigi Masano Pamana, Skadogam with not town lane, Habaco, the I Pumina is in housing the gay, positive thinking, positive Sampange, Mayamana will help away. By Sadagi, we Lambi Yat Padaki, Hot Padaki, the mind of positive after Pang. I has been a put up full support to business a Horokibani. Ozano Ziktapanbi, Paisat Hadabagi Matang the Su, the business of Mahodopomatamda, Paisat Hadabadi, Adumakdarkar, or late Dragadi, Upai Roidone, Aina Panayana Tabak Suning Taragasu, Aina Kinomahodoning Taragasu, Paisagi, Paisang Tane Hazaribago, Aduna, Han Bahodokiba Matamda, Lupaki, Adagi Hodo Piki. Adudagi Hodogan ngasi book Haitari ngasi numit Fauda, Sendong Oina, Kayamukti Lakangame. I am a Sigi Paisaja Hamad, a year, Bakarana,
lupa lakh tara muki maya sina dum yanen torambada machine si am pikpa che gi size ai na sufficient oiroi da only che macha ama kak saga da ba adui ta di wa yaroi na ise asoba ma lawna honarapada ina lambi thirba paisa de hana thajan graba machine lawbagi se aduga adi ai change tawningakdana aina sum thirabada kogi government gi side gi PMGP gi loan leiramba ko adu da ai inau singna hairapadagi adu tharakanda smaina ai adum pibireba adu pirakpati adugi paisa si lawga 25 lakhs ni ko moi ningo pirakpase aduga thajalaga ina 30 lakhs ababda admain targa business se hodokhebani aduga ozana ahamba business se hodokpa matamda maru oiribase buyer sing se leibi ge doriba nyoi sing sina leibi gadra natraga leibi roidra haibagi ozada nungnang ba amadi leiramgani aina hodoktoriba business se tongdoribra mangdoribra haibagi amadi dum pakhatpa amadi dum leiramgani ado ozagi di kamdaubi ki hodorokpa matamda pose dum sitkhibra sitana matam khara namjalaga leibibra kamaina taw dagi do yam phajaba point ni ai ahamba da fast khalakpada ko market si bazar da ai husband government service ni adu so ai ma puraga ma yaudra ko so ai satleba market si da ko kamai ta law ai lawni lawroi tongoi da ingon da kai target khan gi de only ai gi target se paper be use to ba na sida dum haraga chatpane bai se yam chatle hanjan bi chatla ka da mogi size thi khangak pa du gi hen knowledge le pa haitare adu main taw gi ingon da adu porti khaji chat pa howe ai ahamba da ai gi business da ina koi gi marketing hana lawsalleba magi paisa se piningai da na ai husband gi torom na dum pi ba aduga adumai ta mana market chat pa si ingon da sufficient oirakta da na ai chatleba ai chatla kana adumai taw de gi huji khar develop la ai ni ado zana karigumba ma tawgena khalaga ipuroi badana traga atopa miyu da depend tawdabida isana research ama kana tawba ma tawbidana ngasi mai pa ine masu adumaina ekhogi manipur gi yumda housewife mayam leiri thabak tawdaba thabak pudi thiba makhoi su ozagumna thizin laga paraga kari tawba yai kachin ko yada kari leibage haibado khajitang oirabasu nainabi bataraga di suksoi soidana moi kisu lambi ma suksoi soidana tholakane haina khanjai aduga ozana sikta haibi khajik leiba haurakpa matam sida ozana sabiriba bag singse masigi variety se karamba variety gi makhal gi bag sabi aduga ahan ba chatpa matam da karamba bag si hana chatpa haukibage aini ihana na ai masigi segi chapje khoi carry bag ana sigi aham bagi sigi se si khwai fast ai porak pa cheda ni ko masi oina dum chatpa haweba akoi anoki ko optical sing je aina rims ki road ki optical sing je loi chale moi gi size 22 size da khapik tak tawbada moi hana khwai fast yole adu yamna lowdi matam du da jani chama adu machine dagi han ungthokraba pot se akoi pungam da 6000 ungeba adugi matungina aina moi gi cham jani je khoina moi gi maming sing je thabiraga khara sumai sim selling to ba hogi bai tare yam big na hogi bai tare ado khigi khara masanan ba mafam sing hai batare ko haibidi pharmacy gumba aduga mid yengnana ba clinic gumba moidadi adumak pudi darkar budi oi adubu khwaidagi maru ori base ekhoina numit khudingi chakhumgi ingjang na pi leina ba matamda khwaidagi hena seasonal se madugi matamda neba carry bag seasonal base adubu ekhoina purakadori pot si so amuk lum doi neba tilau hapchalakani alu hapchalakani lumgani aduna ozana sabi ba matamda pot se kannana ba haibe tare ko madugi onna ba machine ga di leibibra haibedi aina sagadori ba bag asina kg simuki poti hapa yarani haibagi check ka di hana tawthopibra adudi che dugi string je adugi matung ile adu aina habda machine dagi ko sainang koi sigi machine je simaina pot yam lummagadi che de kam pura yam pubanga moi adu koi kg gi matung ina ko si koi kg among san bani hawai sengwai da ko adi sina koi gi magi size 22 size mai tawda chumle anoki macha gi huji si yamna lowba su leire ba ko adu si ju huji simaina lownar ga kg gi di lowri sigi pot sida ne ba kg yum dagi si macha tawraga isa na khaw kano adum pubi be ai natraga ju sumaini yam string leiba pot se si crepe ne ba ko si virgin kawe ba virgin ji dai da adum sumaini kolaga dum pubi be huji ti loi gari chokno su loina leina ra banina adugi pota aina hajani se ko sumai tawdana leiye chi je khoina sina woi kano na sabani woi waste product na sabani hab chi je amu use torga huntok pa mayam leidana khabar number dagi ko gi adu ma mayam sina mu
사락pa khaktani sina aduga sigi virgin haisi yam strength laiba potne ba magi strength sina any pot si puba ngame ba ma sa magi akhoi BF haiba ma leiba ko BF si kallingai paraga su tum hapa yae ba si simaina chapsalaga ko mai ta tum puraga tum magi leiba pota kg hapna kg gi chawbagi matungina adugi wetugi matungina dum laigene ba aduga masigi hojik particular carry bag se masi je dukan da thaba matam da mokhoine di kg da leirak tuine ado kg da di mamal kaya da ka thabi kg je huji agi weight si taw matam da na 80 da thai ba ina wholesale si da aduga yam lawraga di 80 da ju hena ta ga ne ba koi ai di 100 mathak da law ta ga di ai di machine gi mapalom da di ko roll amam se reload roll da laga machine da sabani na adugi ports amam loi launai haba ado khoi sida di market su pick panina kg de ai di kg to kano khoi kg sahum hena ril amada challe ba adu mi amna loba ngamdabani na kg 10 loba 5 loba amakhak loba de ilpa cham da dum thai adu masana lojaba lakpadi IT da thai aduga masana khoina kg je ingondagi lojaraga mana thajaruge haite adu dagi su makha ta na pibe ya aina nomagi khoi adu mana yonjage haitar su ko adu maina lei aduga sigi waste paper sing se akhoi yumthong khudingi khabar se panari aduga khabar se paraba matungda thambam se leiro oidoine yumda achapo yonbam da khara pithokini dukan da khara pithokini bora yonbam da anam manadi myam tonari se bora yonbam da pithoga bora go ontong na bagumba ko aduna khabar che sing se yumtong khudingi ekhoina khomgat pataraga di masigi waste paper gi awat pa se leiroidra haina di khanjai kari gino habdi mayam na manipur gi mayam na customer sing sina buyer sing sina pami se ahong badune ba sometimes polythene carry bag se phangakta bataraga di che se hapakpa matamda khoigi di lambi chathok chasin yade haibagi problem su mayam leibani na carry bag se pirakpa matamda moi paisa lawrokpagi matang su lakpa yai ba natra makhai ma natraga lupa ma adugumba lakpa matamda darkar oirise paigadoriba phangadoriba carry bag se hongna lakpa mama thau tariba maduda yumtong khuding dagi natraga office ta su sizina da ba che chang se ama hunto le haiba tare madugumba sing di khomjal laga tauge haibagi wakhalon ga di leibi da lei ai aduna hoji aina khajai nang hangi do koi aduguma mayam ji khomjalaga aina khoi heme paper na ko khoi file sana ba si sabe yai aduga si su sabe yai khoi cotton gi khoi tailoring dagi lem sarak pagi pije pigai cotton gumbagi nylon gumba su yaw yai aduga si waste siga punjalaga heme paper na sabagi ko ai training loijarure adugi pelam dum khara tha marom salureba training se aduga khoi cham cham na aina maruina khalije si sabagi tungi wakhalon jaina leijaba haitara aduna khabar gidi mu tongale khabar gidi magi carbon sina mu saba se ate hon white paper khatang office ki sine white paper sing sin saga da bani sije adu khabar gi su adu magi use sabu budi dum leibane ba ko aduga ozana sabiriba jiksu bag pork matamda yamna colorful oiba bags myam yauri handmade ne so habire handmade oiba matam sida ma sizina ba material singai tare ko magi machak sing se kari sizina bi aduga kadai degi lowi aduga machu se ko na ozana karam na sangbi habagi process to madugi matang da su hoji jite aina khogi aina handmade sage haitar ga su khoi market value yeng da ba de mandi machine loga do ribani na manipur da waste cam lei adum bagi ama yeng da ba yade ado hoji aina si ai delhi da gi logjabane si oina ta ga aina si sabane ba ko mai magi design da si yam tikan bane pot se ko adum magi thektok thekjin taw da su khoi cotton yaw bani na ma je segai de ha ba ko dumai taw na si colorful ba achau ba ju si jo khoi sai gift bag kumba su adum yai maina mai magi chawba sai ma tu mina sai mapandagi pot se lobi na haire ado mapandagi loba matam da di transport ki charge samuk lodui hoi mamal khara tarak pa yai adu oi taraga su ozana su muk chendong lakna pa su hona duini aduga eco friendly environment ama product na honari ne iche gi se oza gi se maduna mapandagi pusala aga sum tawba se paisa di mapanda thadu ine ba export tawdreba import tawreba aduduna amarom dadi oijaba se akhoi purakna bo hotna bataraga su paisa di somehow mapanda chatliba masina tabida manipur gi oina manipur da phangjaba product singsina machak singsina sizinaraga kari tawge tawba yaba leibibra leiraga na kari oini adugi di process yam sange leibidi lei khoi charu na sabe yai laphu da gi sabe yai uwa du sabe yai madu khoi chemical yam na changba
chemical changbaje khoi gi laimai se manghan ba maram na khoi gi India da di sa de ba aduna se ai premium hai se premium si India da sa de ba mamdi mai chemical si thinge ba Europe te ko pusam ba thinge si premium ka we direct u da gi kano da gi sarak pa ngak ta ne adu heme pe pa hai ba si di ongo da chemical yam ne yaw di only khoi Manipur da thoi ba product si ga khoi gi tailoring da gi song ba si ji ga chemical yam light over pot se sijin na ga na sa ba ya adu gi da mak ta ina masi sa ge ba se ina le pa ne adu Manipur chu ma palom dai su laudre ko adu mai ta ina khan ban adu hojik se 50 micron gi makha da leiba polythene carry bag se thinge amaduna maram oiraga dukan sing da phangna dre khoi dukan da pot leipa chat ki haiba matam da su polythene pi dre kari da pugani haiba gi mokoi na su dum wahang tau bire maduna market ta hojik khena ba amadi la amga da male hana leiram ba demand da gi hojik na kara henkat lam ga da su male kari kari ohong ba lei kamana tau hojik polythene thing badagi moi pollution control taw badagi ai je kano ta khoi kg gi je khara ga chat pa hore maroi na ina lauri ba sing je khara dum pan ge ba ko mother care ngonda dum tha khuding gi dum laure moi je 60 70 maya kg dum laure ato ba khoi gi restaurant jing macha macha kg anium dum laure bread ki khara dum kg manga tara dum laure moi se mamdi yamna lobang am de aina ai IT da gi he na ta ge noi kg cha mai mathak lo ngam bra yingo ha ba da moi khoi gi market se pick pana ko lobang am da maramna dumaina tawe ba khaji khaji ti chatpadi hengkale hoji se adu masida market da chatpada khara thinthari base aikoina hana digi ningsing ba hodraba ningsing ba thoktraba matam dagi haiba tare ko plastic carry bag se tum seasonal panina mayam gi wakhal da pot ama leiba taragadi plastic carry bag ama hapakada bani haiba gi wakhalon da man leireba madugi maramna aikoina che gi paper bag sarak pasing se puning da bane na khanbra natraga khoi gi buyer sing sida khoi da khudong cha da bane hele na khanbibra kari khanbi masi aina ai haijening ba mota di akoi su thaina kaimta leitring e di isa gi yum da gi khaw ma pura satra habit se change taw gi bane ba mamdi innovative oi mi sing tholok pa da gi yam lai lai ba pot sarak pa da gi koi sakhot pa helaga di madu gi hek na mang ba masu dakna lei bane ba aduna aina haijening ba di aduga mayam na taw bi ga da bu su isa na praja jing jana khanbi ga da bu su nga ki nungai ba se tungda yamna amang boi bani na si gi su mai sa happy raga yum da gi khawm pu bi raga irai lai na khoi gi masal ji dukan ma sang ba hawai chungai ji makhal lai bani na makhoi na yamna keri bag su gum da yom jaraga su isa gi tunga ba khaw ma da puraga happy ba hai ba se khoi customer sing da yam lai masi use to ha se customer gi oi ga da bani mamdi dukandar gi oi ba ya de ba mamdi pu bi ya de na hoji su complain lai ba si pu matam singak ta pi matam da puningai leite hai ba ai haina na mong hakki nungai ba do khan bi ga no isa gi khaw ma puraga ko adu ai gi masal yam lai gi do ita di kg da leiraga potis ma hapaga suma kum khaw chi puraga pu bi hai ba se ai masi haijening ba adu ozana so haibire masi carry bag se kalle na ko haibadi kg ama ki da channa ba pot se hapa matam da pot se segai de na haibi adu bu sida khutta paina na ba khudong chana na ba amadi yaude madu happy ba taraga di madu da khudong cha da ba kari lai hapa matam da puba nungai roi da bagumba segai bagumba adugumba lei bagira kari gino haibda khona carry bag haraga khona wakhanda khali se khutta paiba yana ba wakhana madi khalle ba adugumba ama change ama porak ki kana di khanbi ba khalle adu hujik tawre ba tawba se si khatak si kha tha ba se maina khoi gi maton si thekchalaga di se phulaga kara pu ba yauri kg ma gi changda tawbudi adu hapaga su kasai customer kano khoi gi dukandar sina yonba matam sita magi tongba da profit tuga pi gi der ba mai mamal duga manaraga di madu hapning da bai ba tare adu ne buji lei market ki leinari ba comparison se yam nungai jai carry bag ki makhal ki hojik oza ki mafam da ki su tongan ba wafam kaya ma thambire matang swai sida aten ba break ama laujage break ki matung da oza da ki khoina carry bag si da ki chena saba carry bag sing si ki kana da ba masina kari tawba ya haba ki matang da su wari sanaga da ba mayama wali break matek amtang laujage mayamba mukana taram noksari adom nengbiri besi impact talk to Manipur ni ai pinki okram ngasi akhigi studio da linksin duna leibiri besi Trija carry bag ki proprietor Laishram Ongbi Manitombi devi gani ozabu mukana akhigi studio sida taram noksari ozana break ki mamang da carry bag ki different varieties ki matang da haibi kre kari na sai kamaina tawi matang sida aina khangjaning base akhigi Manipur da thabak phangda ba mi yame
yam yam base akhoi hujik wakhanlon dadi isamaki wakhanlon dasu lakpa yawe hujik plastic carry bag se phangdrabani na ai hangma matam dasu yumda lairiba che singsidagi ai sage na haibagi wakhalam dinum khanjai but ai ithanda na kayam saba ngamdoino plus ai nupi am oibani na yumgi thaba inkhang su tawdaba yade marakta office um chataba yade karamba matam da sangdoino haiba wakhana masulai masida ozana di masigi lam sida tawbiri banina lairiba thaba phangdaba mayam sina tauningi haiba taragadi makhoi gi damakta pullaga haiba tare ko tawge gana di plan leibiribra leijai aina hoji so aina ai tile industry da tawribase adagi athapa bude ai training ahambada free training tawthokre maramdi aina tawthoido makhoi na ai gidagi khoi gi masing da lauraga masing da saba lawjagiba file saba oiro ko bag saba oiro hoji su free training kauriba kanu government gi side gi training tawnaba mai arrange tawri aduda yaubiraga bag saba se tambiraga kaigumba magi festival ma thoktore hai taraga su mana sajaraga su bag si karam mongda sage ingon heme paper to dum lawjaraga dum saba yai kogi jewelry gi su macha saraga ingon da dum phangbigane ba do masana yumda khabar da kaida khogi sai saba haigraga diko yumda saraga mana kharaga dum sajaraga su aremba khabar do manga do saupudi hawai changwa hapada aduda sum piba yae na ina khale no koi pi sing je hangma matam je ngak sangbada ko adu aina pam adu ko zanu jik ta habi ki training ama sin na ba government ki side gi training ama sin na ba hotnari habi do kari gumba akhoi gi manipur ki miyam sina thabak phangdaba tawning ba sigi sin fam si tawning ba haiba tare makhoi na training se yawning nge na haiba taraga di karamna advertisement thoklakadra sumaina training ama tawdore haiba gi advertisement se kadai da phone gani aduga kanada contact tawraga training ase yaw yagani haibagi matangda training je hujiki oina khoi kawre form tharaga kawre bako matung de zum chance ledi toroke khoi social welfare da khoi midang khana simbirak padagi mo office ko mi sing je huji training pin na ba na tawre aingon dai ju form budi aingon da su pirak pa le du ai gi number tu tum tawbiraga su madugi maram adum hangbi ba yagani aduga training se piraba matung da Osagi have tare ko hosik lairiba work se takel real estate kida lairiba se masina taba atopa manipur gi district sing da branch ka di hangtok palairabra hangtok palaitragana kadai da tawbige na khanbiri kaigino habedi khoise akhoina sinfam ama tawba taragadi pakthok chawthok ke habegi plan amadi dum lei ado ozagi di kari oini ai gi hoji siti moi masana lakjaraga dum hangdok second training ja thapa di lakhiba jingdu lei aduga khoi gi broker goi jage na ingon dagi sample logi ba district ayamba dagi loina lae moi khoi gi sagi mayam na pamna bado adumai doga semba pura ba sakhiba lei mayama aduga ozana hojik ek haurak padagi journey se haurak pa matam dagi hojik faubada ozana paikhat piriba journey se business se mai pa ena khanbirabra natraga mai pa ka daba wali ai cc tawga daba wali sisu tawdini haibagi plan haiba tare ko ithoga list ka di ithokpiba leirabra ai adu ithokpa makti oji aingonda che da kharaga dum ithue mamde ai gi target se mayam na di mai pa ena tawbudi tawrabani ai ning ba khadi thunge dana ko hai paper si kha use tawba haureba adu mai pak padi pai habadi haining dri mamde ai loidri ai gi wakhalon si loidri oji se step sum lamba yamna ado manipur gi lairiba akhoi gi khunais da lairiba miyam sina sugumba eco friendly oiba environment ama porakna ba hona bada che sina bag se sataragadi akhoi se environment su phare aduga akhoi gi atmosphere da sum pharak toini loinama ki hakchang phabadagi hauraga loinama ta phadoini ba asigumba kanaraba thabak se masigi sinfam se mayamna lokhatningdri se anamana no pising se phisalon sa dana su hena mai onsele aduga khut sa haibagi thabak su mayam budi tawi but je gi wena carry bag se sa gi haibagi wakhan laktri se makoi da laktri se gi maram se karine khanbi masi huji adu mai haibada tar mamdi suning ba mi ta di laeba tagel sita laeba pi yamna laeba ai kamai taw dage ai se ka business e yaujani khole haibagi hauji handa koi gi polythene thingi bedagi amuni he na lae anak nakpada ngana sudum laeba aina moje training si tawdori no yauksaloro aduga tamaga ingondagi loro na yumda dum saro koi aina moida tambiraga ko akoi gi clinic ki nami ba mayam se adu moina gamji napaga pirpad maina masingda piraga tawbad maina ai sum sauthore hoji se habdi thabak se tawge na khanba taragadi kana gumba mana
ओजा दा हंगप मतमदा ओजा ना मतेंग पांगबिनबगिदमक्ता अदुमक लेबनिना कनागुमम थबक तौनिंगे मसी यावनिंगे हाइबा तारगसु अखोगी ngasiगी इम्पैक्ट टॉक टू मणिपुर की प्रोग्राम से यंगबिरिबा मियामना ओजा दा कांटेक्ट तौबिबा यागनी कांटेक्ट तौबसे मरुइना कांटेक्ट तौबसे ओजाना बदि हाइबिरे कनोदा ताकियलदा रियल एस्टेट ता वर्क सेट लेना मसीना तबा ओजागी फोन नंबर पिथोकपमक नुंगाइते तारगसु अतोपा करम मीन्स लेगनी कांटेक्ट तौरकपगी ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯄꯤꯊꯣꯛꯄꯅꯦ ꯑꯩꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ 8416051028 ꯑꯃ ꯇꯧꯕꯤꯕ ꯌꯥꯏ ꯑꯃꯅ 9856204082 ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ओजाना हजिक फोन नंबर अनी हाइबिख्रे फोन नंबर अनी सिदा कनागुम्बना पेपर कैरी बैग से साबा तमनिंगबा मसिगी बिजनेस सिदा खोंग थांगजनिंगबा ओजादा कांटेक्ट तौबिरकपा यागनी अदुग ओजादा मथांग हांगजनिंगबसे ओजा बिजनेस अमा होदोक मतमदा इथंददी थबक तौबा यादे मी खरदी अइगा लोइनरगा तौदबा यादे हरोक मतमदना कया मी कया सु पुन्ना तौबिरई अदुगा हौजिकसिना 2015 नत्र 13 दे हौदोखिबसिना 2000 हंदक्ति 2018 ने मसीबुक्सिदा मी कयादा थबक पिबिबा ngame मखोइदा खुसुमन हाइबा तारे मदुना कमाइना पि हाइबस हजे अहम हौदोपदा एगी फैमिली दगी हौदे ए चा बो यावना मेचिनजे तमहोरगा तोपा लामे अदो आई महामदा खोगी मी तरुक न हौदोमे खै फासा हौजिते खोइ तने पान तारा बो सुरेबको अदे हौकलगा जु हेंगलकिनी हजि डिमांड हेंगलगा दि हेंगलकिनी मयाम लाइसिगा अदुमाइ द खोगी मागी मीति दुमाइना सुमिनारे अदुगा तोलोपसिदी अइना हामदा मागी खुसुमनजी खोइ मसिंग दो ओइना चले दुग मार्केटिंग अदुग थमबना खोइ लुपा लिसिंग तरेत त पिरामे अदु हुजिजि मेजिन मी पाइरिबा मयाम से इना मेचिन दी चासिंग आई मुनुंगना पाइबनिना अदुगा तैसुदि लिसिंग मरी अहुम अनि चंगा अदुमाइना लाकपना अनि दा हाबा हाइट्रिंगैगना मतम अइना तंबी पोइना मोगी स्टाइपेंजी कोगी मोगी चलिबा कोर्स तो भरानो लाइबा मतम दुगी मतुंगिना पाथोगा दुम पिए अइना हुजि पिरिस अदुना खोगी थबक फंगनदना लैरिबा मयाम सिदा ओजाना ओजागी सिनफमसिना मी खरदा ओइरबसु आइगी इमु मनुंगदा थबक पिबा ngamba हाइबसे मसीदगी हेना चाउथोकजनिंगाइ लैते हाइरबको मयामना ममा पाना तौरिबसे आइगी चा थबक फंगद्रे हाइबगी अवाबा मयामसे ममा अमा ओइना नुपी अमा ओइना वाखल अमा पुथोरागा मयाम पुना थबक तौमिनबा मसीमक अखोगी मणिपुरदा लैरिबा नुपी सिंग ममा अयामना को मसीगी वाखलजे खनबिरक तारगदी अवाबदो लैरोय हाइना हाइजगे नुंगाइतबा नुंगाइबा मिंगाक्तसु लैबा नते नुंगाइतबदि इमुंग खुदिंगी लै बट होनबा तारगदी सोइदना नुंगाइ आइफबा ओइरकनेना हाइजगे ओजा वारी दे मैम सानख्रे अइना वाहंगसु मैम हंगे अदुबो अइना हंगिबा वाहंगसिदा नतबा ओजानागा इंगोंदा हंगनिंगबा अइनागा हंगबदा चिथा होबा वाहंगादि लैबिबा लैरगना करिनो मदुगी मता कैसे थदोप लेट्रे अदुबो अइना होजि हनिंगजे अखोगी प्रजा मियाम सिदको नन हनिंगजे करिगी मोइ मसाना तौनिंगबा ngасai हंगिबदो तौनिंगजे तहनिंगनबजे इसादगी खनबा यायबा खोइ अरेमबदा हुजि मतमजे ngak संगबदा मतमजे अमांगनबा ngang नुपामसा स्कूलिंग तंबोइरो एनी हाउजी खोइ गेम सानाबा एनी मोबाइल दा यामने एडिक्ट सुबा मयामसी खोइ चेजिदगी पुथोकपा साबा याय फाइल सारगा मतम खरा ngak टाइम पास दा फाइल सादोगा पैसा तानबा याय बेग सादोगा पैसा तानबा याय ai haise aingonda dum toraga aina दुकान जिंगदा हुजि शॉप की लग्जरियस कांगबुद aina थारी से मल्टी कलर दसु थाबा यावरी जमजमबा को इंसा aina नंगन थाइबा को की सुमबगी दो साबा यावरी सी मोइना aingonदगी हाइजरगदी मयुंदा साजा इंगोंदा मोइ पैसा फंगजबा याय टाइम पास ता को अदुम नुंगाइबा यामना इसा एन्जॉय तोबा अदुम मसा मसागी मुत्तगी मनुंगदगी अइना तौगे हाबदो मसाइ सोंसु हाइबिगे को अदुम बमा तहनिंगबसे मसी तौरगदी मसीने अइना खाइ पामजबसे होना हनिंगबा मणिपुरगी मियाम से मरु अइना नुपी ओइबि सिंगसिदा हाउस वाइफ ओमना लैरिबा सिंगसिदा मतम मांगहन बनतबा मोबाइल फोन दा दुगा तोपा गेम सानदना दुगा सोकाला दु सानबसु मयाम लै साउनिंगनी अइना हाइबसिदा बट ओजागी वाखलोन सिदा करिगुम खोइना कानाबा थबक अमा तौ तारगदी कानाबा थबक से खोइ इको फ्रेंडली ओइबा अखोइगी लेबाक सिदा लेबाक लेहाउ फहनगदबा पोत अमा ओइबा एटमॉस्फियर दा फहनगदबा पोत अमा ओइबसे तौबियो ना हाइबने ओजाना अदो ओजागी थबक से अखोन इको फ्रेंडली ओइबा मा पुथोकपसे मयामने याम फैयेना खल्लेबा फैयेना खनबसिदा अखोगी मणिपुर की गवर्नमेंट की साइड तगी हाइबा तारेको मखोइना करिगुम खोंगथांग अमा लौखत पिबा तारगदी मसिगी बिजनेस सुक्सोइ सोइदना माइ पाकनी का हाइबदी लेबिब्रा लई मामदे अखोगी गवर्नमेंट सिंगसिना अखोगी मपालोमदगी हुजे याम लोइ लौरिदना आइनो हुजे फाइल पिबा ngमने ना या गवर्नमेंट साइड थागतखरे तबुदि हानगे
moi masa masa gi hana ko gi contact leram bani na aina madu hita thalu ba ya na te ba process si government side jali process yam sang bani na ko admain taw dana moina aina su government dati khangan khi ba su leire adu moina process taw bi ra ga di nang file ji sahi ji gi simai mai lawra gi haita de aina mi jing je bast pi ba ya ba file jing ji ma pan de su lo da bi da adu ta image ji am thuna khin ba ya heme paper gi file si pi ra ga ko admain taw dana am thuna taw bangam gane se khaleina osagi mai kai dagi karigumba Manipur government sina support taw bi bataragadi business am kaina pakthok chawthoga thabak phangdana leriba mayam sidasu thabak piba ngamgani na haibire aduga ngasigi ekhoi impact talk to Manipur gi program se yengbi bataragadi concern department na ozana contact taw biriba concern department duna ekhoi gi hojik anoba government sina loan loba matam da laihalani laihalle haibagi pot amadi leire adugumna ozagi ozana proposal ama thangat ki base masi su yana thuna lokhat piraktana amuk kahna mai pak ko oibiona haijage aduga ozagi chilaba matam dagi kai thok piraga ekhoi gi aduga matung dasu nungai aifaba oiba aduga ekhoi gi Manipur gi leiriba eco friendly environment se am pame kari gino di dustbin loba khomba lakpa matam da su plastic carry bag se yamandana water bottle gi bottle mayam se tara leiba ko majuna muk san sagol na chaba adu gi se uraga thawai di nuaite but ai ithantana kari tawgani haibagi wafam amasu lae plus yum ama puna bo khona banina aina miyam gi si tawlai ragadi ai gi imung sena bina ba misu laite adugumba condition sida ozana kari tawhanbini koina yugi mi da leire nupi sing si housewife se family im de housewife se am darka le kai de samaj da zu yam darka le am de koina waste lobo matam sida ko ai bhawa yum da tawje koi gi vegetable gi na tonga ba dustbin the polythene tongana che na tongana mam di ani si punsana matam da dustbin pu ba matam da su yam nungai te khando photo pa ko adumain tawdana plastic su ji aina taja bada kaino da lakre tv da koi plastic ji bottle any plastic se recycling to ba yarani aduna matam khagi matung de loba la ani hai aduna koi housewife singjina piglib angang de gi tambiraga sai tonga material sing sigi recycling to ba yabana tongana yadaba koi haroi ba yabana mayam pi dana admai tonga na nupi sing sina imung dagi hauna angang sing dagi tambiraga koi gi samaj da yamna nungai ba any koi waste puri ba kangbu na su nungai duine bang sai khando pasida admai ta nupi sing sina yamna imung munung dagi simai ta honing ba sai wakalon ne ozagi mai kai digi yamna phazaraba message ama miyam da pibire ozana ozagi achinba matam dagi kai thokpiraga khoi studio da lengbirakpa ozagi yamna maru oiraba ngasi gi topic se yamna maru oi haijage kari gino have the environment se polluted oibagi yamna achoba issue mo oiri masida kharadang oiraba gasu ozagi business sina khatang oiraga su mateng panga dori bane ozagi punsida mai pak poi view aduga karigumba mathangi step amada ozagi mathang business se chawthoraktana atopa mai ama plan lokhalakpa matam da suksoi soitana khoi studio sida akhoi su kauba ngamna ba hona jage masi hairaga ngasi gi impact talk to Manipur gi program asi matang swais da loisinjare eco friendly oiba environment ama purakna ba hona bada oza Manitombi gi mai kai dagi akhoi gi West paper bag se saduna miyam da phangana bakan honari masigumna ekhogi Manipur gi yumthong khuding da West paper leiriba sing se karamna sizinagani tawning ba taragadi oza da contact tawna ba ngasai phone number pb khre contact tawbiu aduga ekhogi eco friendly oiba environment ama purakna ba honasi masi haraga ngasi gidi kaina na ba yathang nizari mathangi chayolda nungarba personality ama puduna lakjage kaina na ba yathang nizari